Senel asibu yengbiri bokhoi puno ko taram okseri ngachi July kunge mari ingen yitrani panba yumsakese numit ki maru oyo pausi miyam thamjari sahi asigi oina dengue ki case marfu mathoi thengnare haina health minister Dr. Sapam Ranjan Pongdokre sahi asigi oina ngasi phawbada dengue ki case marfu mathoi thengnare laina asika hena sandorok tanabo honabada miyam pun saruk yamira mathau tai haina Manipur lenga ki health minister Dr. Sapam Ranjan Pongdokre iram asiga mari lenen lamphel pataleba Directorate of Health Services ki office ta pangthok ko paw informam da minister na hai dengue control to bahai se health department khaktana ngamdaba maramna leiriba department sing na sumateng pangdun khongthang kaya lokhotli maru oina asa worker sing koina satuna source reduction ki thabak leptuna paikhatli masida social welfare department ki makhada leiriba anganwadi worker sing na awareness program pangtokpa amadi source reduction ki thabak tamateng pangnaba paw pawnaba su leire sahi asigi oina dengue case khwaidagi yam thinariba district sing asida Imphal West kunga mapan Imphal East kun Thobal da 13 Bisnupur da mapan Kakching da manga Chandel da ahum Orkhul amasung Kangpokpi district ta amamamni hojik phawgi oina leiriba dengue case asi mamang sahi gi yengnaru badadi khara namely dengue laina gi maru oiba horukpam de tungduna leiba ising dagini hojik asi nungju tha oiba maramna ising tunglaga leihauba mafam amadi ising hapam makum khumdaba patra sing asi kang marum kokpham oirai maram aduna akoibagi phipam luna na thamba amadi ising hapa patra yarim makum khumjinbiu yumgi akoibada ising tunglaga thamdana bhonasi haina minister na phungdoki dengue laksina bhonabada miyam amadi community ki oiba achauba thogdang lei matang asida department ki maikai dagi se awareness program kaya yauna lokhat piaba khongthang punamuk lokhatle yamna mateng pangbiradi lena asi laksin muda mai pakani haina minister na phongdoki pawgimpham aduda health services ki director O Sanahan B state health mission director Dr. M Dinesh amadi state malaria officer Dr. S Piro Kumar su saruk yake lapu iron bachar ba mioi taret laikan nakre imung amagi mioi manga yauna punna mioi taret lapu iromba charwa matung oba khong hamthaba amadi masa sagat puna jingba torokpadagi hospital da pukatuna laikan nakre mioi sing adu Kakching district ki Hyanglam police station na konba Hyanglam waikom lekai dagi ngaktani thogdok adugi matang da phongba pawda Hyanglam wabagai lamkhai kethel da yonba lapu amadi hawai leiraba matung ironuna charu badagi oba khong hamba amadi masa sagalakbagi thogdok adu thengnakhibani mioi sing adu khudakta Hyanglam primary health center da pukatun laikan naki thogdok adugi matang da hospital da laikan adun leiribi haubam Premila kauba amana phongdorokpagi matung ina tha asi kunmathoi gi ayukta Hyanglam wabagai lamkhai kethel da yonba lapu amadi hawai leiraktuna iron ki hairiba ironba adu makhogi imungi mioi manga amadi atopa mioi aniga punna chaminaki sak chab loraba matung numidang dagi makoi taret asi matang oba khong hamthaba amadi masa saba horokpadagi nongalaga hospital da pukhathibani Amoram the Hyanglam police station amadi food safety wing Kakching kangbuna iromba adugi sample lokat galona lapu amadi Hawaii gi sample sing adusu lokatuna tijin humjin bagi thabok so haukre hari athok oikiba nupa nupi ani gi viral video adugi matang da people's tribune wayan ba haukre hojik social media da viral oriba nupa nupi ka mari leina ba thogdok warsim chejabam gi wathok asi pambain nu singba yolep ki people's tribune da wakat amal akpdagi tribune gi member ohum saba penen amana July kunmathoi amasung kunithoi numi ini chup thijinana watok asika ropam amadi achuma putoktuna achum Wayel ama pina bohona ba haure hairi pamai luchingba yolep ki media coordinator sarairong ba thokchom thadrok pachirol amada high case asi thijinbada phanglakpa achum wapam sing miyam da khanglakli watok asida senariba warsim chesamna nupi ama aronba yumba lambi thamnarba matung nupi adu mirai ba horokpatigi watok asigi haurokhibani warsimga nupi aduga kumja lising ani kunma thoidagi khangnadan nusinaraki nupa nupi oibagi aron mari sulei warsimga mari lenariba nupi asina nupagi imung amadi apokpi mama phawgada macha nupaga lainaba mari adu khanki adubu warsim hariba mioi asina nupi singi ijat amadi punsibu thoksadaba maramna makhoi anigi marakta ningai sangdanaduna social media gi thongda wathok orakhibani irang asida tribune na thijinba matamda warsim hariba mioi asi atopu nupi kharasu mari thamnaduna aron manupa nupi gi oiba mari kaya lainaki haiba khangmangam ki thogdok asi masa yanaraga chathabo oirabasu warsimna lamdam asigi ningol singi punsibu amadi ijet pu karisu leitana khanba asimadi khunai asigi chana lonchat ki wangmadani masi warsimna khunai asida langchin achauba maral amani maram asina warsim sesam sahi kuntaret apokpa Siras Udin Hata Golapati gi mathakta tribune na pigadaba chairak sing lauthokle wathok oiribi nupi asiga sumga hiram amatada hanagumna mari leinaba yararoi warep asi wathok oiribi nupi asina warsim da mayum
पांदुना लेबा पामद्रे हाइबा मसागी फिरेप अमा खंगलखिबगी मतुंग इन्ना ट्रिब्यूनल मकोई अनि लापथोहननबगी अयाबा पीरे वारसिमगी लुजदब लमचत असिगिदमक कुमजा लिसिंग अनि कुनमरी की जुलाई कुनमरी दगी लिसिंग अनि की जुलाई कुनमरी फावबा चाही अमा चुपना जिम की ट्रेनर ओइबदा अथिंगबा थमले अथिंगबा असि लेरिबा मतमदा ट्रिब्यूनल वारसिमबु यंगसिनगनी मतमसिदा महाक मसाना असोइबा सेंगदोकचगदबनी वाथोक असिगी मखा तारकपदा वारसिमना एंटी सोशल ओइबा थबक अमदा तौबा यारोय करिगुम एंटी सोशल ओइबा थौदोक अमा हकथेंगना चेनबा थोकलबदी वारसिमबु पार्टीना अहकपा चराक पीगनी वारसिम मसामकना महाकी मराल मियामदा सेंगदोकदबनी वाथोक असिदा सेनरिबा नुपी असिगी फिरेप की मतुंग इन वारसिम असिगी मांगखिबा नुपी ओइबगी इज्जत अदु सेलगा मतिंग अदे वाथोक असिगा मरी लेनना नुपी असिना वारसिम चेसाबमदगी सेल अमता लौदे ट्रिब्यूनल थिजिनबदा थोकली वाथोक असिदा जिम सेंटर अमसुंग अतो ट्रेनर अमता मरी लेनदे हाइबसु खंगमंगमले हाइकी।